ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯕꯤꯅꯥ ꯕꯤꯅꯥ ꯁꯤꯔꯤꯁꯀꯤ 에피ꯁꯣꯗ 3 ꯌꯦꯡꯃꯤꯟꯅꯔꯁꯤ 에피ꯁꯣꯗ ꯑꯁꯤ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅꯒꯤ 에피ꯁꯣꯗ 1 2 ꯌꯦꯡꯕꯤꯌꯨ ꯍꯜꯂꯣ ꯀꯩꯗꯧꯔꯤꯅꯣ ꯑꯩꯔꯣ ꯅꯍꯥꯟꯋꯥꯏ ꯕꯤꯅꯥ ꯕꯤꯅꯥꯒꯤ 에피ꯁꯣꯗ 3 ꯅꯝꯈꯤꯕꯗꯨ ꯑꯗꯨꯏꯗꯨ ꯊꯥꯗꯣꯛꯀꯦꯗ ꯇꯧꯔꯝꯕꯅꯦ ꯍꯩꯃꯥ ꯌꯥꯝ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯥꯏꯅꯦ ꯑꯗꯨꯕꯣ ꯀꯨꯏꯔꯗ꯭ꯔꯅꯦ ꯅꯝꯈꯤꯕꯗꯨ ꯑꯗꯨꯅ ꯊꯥꯗꯣꯛꯀꯦ ꯇꯧꯔꯝꯃꯤꯕ ꯍꯣꯏꯌꯦ ꯊꯥꯗꯣꯛꯁꯤ ꯑꯩ ꯌꯦꯡꯗꯨꯒꯤ ꯉꯥꯏ ꯂꯩꯔꯕꯅꯦ ꯍꯥꯏꯕ ꯍꯣ ꯑꯗꯣ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯇꯧꯔꯛꯏꯅꯦ ꯀꯔꯤꯕꯣ ꯑꯗꯣ ꯅꯪ ꯔꯃꯤ ꯁꯔꯀꯜ ꯍꯥꯏꯕ ꯑꯦꯞꯇꯨ ꯇꯥꯔꯕꯣ ꯇꯥꯔꯦ ꯑꯗꯨꯗꯅꯦ ꯑꯣꯐꯔ ꯀꯌꯥ ꯑꯃ ꯔꯤꯋꯥꯔꯗ ꯀꯌꯥ ꯑꯃ ꯂꯤꯃꯤꯇꯦꯗ ꯃꯇꯝꯒꯤ ꯄꯤꯔꯤꯕꯅꯦ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ꯭ꯔꯣ ꯑꯗꯨ ꯑꯦꯞꯇꯨꯕꯨ ꯔꯃꯤ ꯁꯔꯀꯜꯁꯦ ꯁꯦꯐ ꯑꯣꯏꯕ 100% ꯂꯤꯒꯦꯜ ꯑꯣꯏꯕ ꯏꯁꯥꯒꯤ ꯁ꯭ꯀꯤꯜ ꯁꯤꯖꯤꯟꯅꯔꯒꯅꯦ ꯁꯦꯜ ꯖꯣꯝ ꯐꯪꯕ ꯌꯥꯕ ꯑꯦꯞꯅꯦ ꯍꯥꯏꯕ ꯑꯣꯍꯣ ꯐꯩꯅꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯃꯤꯑꯣꯏ 1 crore ꯍꯦꯟꯕ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔ ꯂꯩꯕ ꯒꯦꯝꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯗꯤ ꯔꯃꯤ ꯁꯥꯟꯅꯕ ꯍꯩꯇꯤꯌꯦ ꯅꯪꯅꯅꯦ ꯔꯃꯤ ꯁꯔꯀꯜꯁꯦ ꯍꯩꯔꯒꯗꯤꯅꯦ ꯁꯦꯜꯁꯦ ꯖꯣꯝꯐꯪꯕ ꯌꯥꯏꯕ ꯑꯗꯨ ꯍꯩꯇ꯭ꯔꯒꯗꯤꯅꯦ ꯃꯣꯏꯒꯤ ꯑꯦꯞꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯐꯝ ꯑꯃ ꯌꯥꯎꯔꯤꯑꯕ ꯑꯗꯨ ꯅꯪ ꯍꯩꯔꯒꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯕ ꯌꯥꯏꯗꯅ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯩꯅꯦ ꯑꯗꯣ ꯅꯪꯅꯅꯦ ꯄꯦꯃꯦꯟꯒꯤ ꯃꯦꯊꯠꯁꯦ ꯈꯪꯗ꯭ꯔꯒꯁꯨꯅꯦ ꯌꯥꯝ ꯂꯥꯏꯅ ꯏꯄꯦꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯍꯩꯃꯥ ꯂꯣꯏ ꯌꯥꯎꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯗꯤꯅꯦ ꯐꯣꯟ ꯄꯦ ꯄꯦꯇꯤꯑꯦꯝ ꯗꯦꯕꯤꯠ ꯀꯥꯔꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯅꯆꯤꯡꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯐꯩꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗ ꯂꯨꯄꯥ 2,000 ꯕꯣꯅꯁ ꯑꯗꯨ ꯐꯣꯟ ꯑꯐꯕ ꯅꯠꯇ꯭ꯔꯁꯨ ꯍꯥꯞꯄ ꯌꯥꯕ꯭ꯔꯣ ꯑꯩ ꯁꯨꯝꯕ ꯐꯣꯟꯁꯤꯗꯁꯨ ꯍꯥꯞ ꯌꯥꯗꯧꯔꯣ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯦꯡ ꯆꯠꯂꯕ ꯐꯣꯟꯁꯤꯗꯐꯥꯎ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯅꯦ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯅꯦ ꯂꯤꯡꯛ ꯍꯥꯞꯆꯔꯝꯃꯕꯅꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯤꯌꯣ ꯍꯦꯛ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗꯅꯦ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕꯗꯣ ꯂꯨꯄꯥ 2,000 ꯐꯪꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯃꯛ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯅꯦ ꯁꯤꯖꯤꯟꯅꯍꯧꯔꯣ Game involves an element of financial risks and may be addictive. Please play responsibly at your own risk. ꯕꯤꯅꯥ ꯃꯤꯅꯥ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯁꯣꯒꯤ ꯑꯍꯨꯝꯁꯨꯕ 에피ꯁꯣꯗꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯅꯥ ꯑꯅꯧꯕꯤꯅ ꯈꯨꯔꯨꯝꯖꯔꯤ ꯃꯤꯅꯥꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯏꯁꯩ ꯈꯟꯕꯤꯅꯤꯡꯂꯕꯗꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯍꯥꯟꯕ ꯀꯣꯜ ꯂꯥꯛꯑꯦ ꯃꯤꯅꯥ ꯄꯥꯏꯈꯠꯂꯣ ꯉꯁꯤꯗꯤ ꯕꯤꯅꯥ ꯑꯅꯧꯕꯤꯁꯤꯗ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯦ ꯄꯥꯏꯈꯠꯂꯒꯦꯀꯣ ꯄꯥꯏꯈꯠꯂꯣ ꯍꯜꯂꯣ ꯑꯩꯒꯤ ꯃꯤꯡ ꯃꯤꯔꯥ ꯌꯨꯝꯈꯥꯏꯕꯝ ꯏꯁꯩ ꯑꯃꯠꯇ ꯈꯟꯖꯒꯦ ꯈꯟꯕꯤꯌꯨ ꯌꯥꯅꯤꯌꯦ ꯀꯥꯝꯁꯀꯤ ꯅꯨꯡꯁꯤꯕꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯗꯣ ꯊꯥꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯔꯝꯅꯦ ꯑꯁꯤꯗ ꯈꯜꯂꯤꯁꯦ कोई रूसी हाँ न हाय रखी
이시야, 거의 하이노. Kadang ini pada bukan saya lagi jalo. 강디. 이시야. Ha, 아니 뭐 아들아. kadang no. 하야 배. 하이 남자. 이시야, 그도르게. Dah ini bangun gore. 이제기와 가도 오늘이 예고도. Aku esok ni. Ani sibo ko la ebina. 하마. Hey, nang halura. 세디 소시다. 나를 하나 애가로이란 봐. 미드네. Amani mani kakalodo. Pagkaw ka haye, kakuyaro. Ano bro, ay na ako na call the race. Isay mo na kayo makikita mo diba? 까리와노. Nanaktalay ba no pito? Patabi ni. Miwamon bini. Ay iwas ni. Kaba ni mana. Ado de, yung ginawa doon suni. Ngarang ni, sabi na ho ba ni? Madupo ni o. 할바 와서 좀 봐. Nati, nang namagi mo hutsan kibaduda. Ibani yung tina na ba kalagta na hari ini. 걸럭다나 할보이란 뭐예. 낭가 생고이란 건 이게. Nati habine. 나 준디노. 나 산마수도 얘보다 미기는 바물람 너무 말래. Hira, pasana hari nga di yan na titinya. 이스, 낭가 좀 대봐. 낭은 내가 좀 대봐. 고모. चलो चलो कैमरा चलो हाँ नहीं कि खाने में लें ताज़ू का शेम हो रहा है P11